Film shooting matam khara lepnaba khanghalakli ngasi ayuk pung 8 taba matamda Film Forum Manipur gi Executive Committee gi emergency meeting ama pangthokre loina na warep ahum lokre ahan ba warep ta hojik wariba COVID-19 gi laina laichet asina nongma kangdana leptana sandorokliba sigi yenglaga forum na hana thamkiba apil adu makha samthabo oina matam khara gi film shooting tobidanawa film producer sing amadi director sing da khangan jare hai bathing ba si Durdarshan amadi lenga ki oiba shooting na chingbadi konchen jaroi ani suba warepta kanagumba producer director sing na hojik film nambagi pauksu phangjare madugi afabata thorakpa matamda Film Forum Manipur na responsible logjaroi haina su khangan jare loina na forum na thengnaba yaurabadi matik chaba action lokhot jagani ahum suba warepta Film Forum Manipur na anoba shooting gi chana kanglon amadi SOP ama puthoktriba fauba hairiba thingba sibu ngakna chatmina si haina Film Forum Manipur gi General Secretary NG Gansram na thadorok cherol amana phongdorok le COVID na sihanba migi masing kunganipan sukre test result khena ba yarok padagi chamamna ba pokna re Manipur da COVID-19 laina laichat chandorokpana hojik misi mina kaya yaurak le ngarang numidang pung 8:45 rom taba matamda Jenims Hospital ge COVID ward ta miyoi amasu laikhidre ngarang laikhidraba miyoi asi tharaga hojik phawda COVID-19 na sian kiba migi masing kunganipan sukre Jenims Hospital ge Medical Superintendent Professor T Rajena thadorokpa cherol amana laikhidraba miyoi adude Imphal East District ki manung chana leiba telepati dagi ni haire laikhidraba miyoi adugi mamingna Muktinath Prasad chahi umudraga nipani mahak lamboi khongnang khongda leiba COVID Care Center da satkiba tang 15 gi ayukta Jenims Hospital da refer tawrakhibani haire atopa pau amadana COVID-19 ngakthoknaba leingakna private hospital amadi lengaki hospital singda COVID-19 test tawnaba rapid antigen test kit piduna thabak kaya lokholingai cherakta mi amana tongan ba mafam singda test tawbada khenaba result lakpadagi chamamnaba poknore positive oire haina result pirakpadagi makhatana district hospital amada rapid antigen test tawbada anirak negative oirakle haire makhatana amukhana chobo hospital amada test tawbada RT-PCR da test tawbada negative oire haire masi test tawbagi kits ta khenaba leiribra amade test tawriba kangbuna soiribra haibadu mari leinaba singna yengsinnaba leingaki pukning singsilakli Manipur gi leingak asi miyamgi punsidagi bot na hena maru oiba leingak ni luk manga COVID-19 gi tamthiraba laina laichet asina Manipur kanglaipak asigi miyambu khamthengna awaba chaitheng kaya piduna hingbada wanaraba matam asida miyamgi damakta yaifanaba thavak thoram sinba paibada saruk yajagi haina bot khomduna MLA oikraba miyoi kharana masagi pham thadoktuna amuk miyambu COVID laina gi khayata thawai khubakta haptuna election tawduna Mikhal pangthokani haiba asi matam sadi haina CCSK Hericon Lipun MMWO amasung UCM gi apunba luk mangana thoglakpa cherol amana haire election asina asibagi khayata taduna leiraba miyam gi punsibu hena khudong thiba awaphamda tahangani tha mari hena COVID-19 gi laina laichat asina soksinduna nongmogi anabagi masing hengalakliba amadi asibagi masing su hengalakliba matam asida expert doctor singna takpi bagi matung inna lakliba October tha asidadi lamdam asida akiba phangna miyam narakpa amadi asibagi chang asi wangkhalakani haina panari asigumba chiraba tanja asida laingak asigi maikaidagi chapsaba thorang thoksil laukthokuna thabak paikhatpagi mamisu phajana tadriba matam amani lamdam asigi oina leiriba health sector asina phibam phatabana oirakadoriba phibam asi kanbangambagi wangmada lakadori asigumba phibam asida laingak asina karamba henba thabak thorang paikhatuna masing yamjadraba lamdam asigi miyamgi punsi kananaba thabak paikhatkadagi haibagi chapsaba thoksil thorang phauba tawba ngamdana leiringai cherak asida election gi meeting yahonba bot khomba amadi election gi rally pangthokpa haibase Manipur lengak ase miyam gi punsidagi bot na hena maru oi haina khanba lengak ni haina miyam na launarakani haina cherol aduna phongdokle khul ani lamgi matangda yamna chawna ungkhatna khiwa adu ngasi mifam pangthoktuna yasinaba purakre ngarang Thobal district ki salungpham amadi ringpam khul ani gi khunja masel lamgi wahogdagi ungkhatna gi wadugi matangda ngasi Thobal district police ki SP gi conference hall da ringpam Tolel amasung salungpham gi village authority singna saruk yaduna mifam ama pangthokre ngasigi mifam aduda Manipur police ki IGP John 1 oiriba ke Jayantana mifam mapu oiraga pangthokhi mifam aduda mat amata oina warep kharasu lawkhi lawkiba warep sing adude khul ani ungkhatnariba irang leiriba mafam aduda mahusagi phibamda hanjilaknaba matam kharagi oina CRPC gi dara chama nifu marigi makhada athingba thamba civil society organization singi miyoi sing yauna muknariba nakal ani gi marakta yasinana bahonaba amasung makhatana hiram asida amuk hanna
खन्ना लेननबा लाक्लिबा ऑगस्ट 18 एसपी थवाल की ऑफिस ता मिफम अमुक हन्ना फमिना बाहाइबसिनी निंगसिंगबा याबदे ngarang नुमिदांग वाइरम पुंग मरी ताबा मतमदा टेक्नोपल डिस्ट्रिक्ट की मनुंग चना लेबनी हाइबा रिंगपाम अमसोंग थौबाल डिस्ट्रिक्ट की मनुंग चना लेबा सलुंगफंग की खुंजा सिंगी मरकता लमगी वाहोदा उंखनबा थौदोकता मियोय 18 असोक अपन नंगखिबा लेरबनी।